Akasbani Imphal Moirangthem Ibehaibi pau pazari ahanbada maruiba pau. Manipur tampaki jilasing Imphal East, Imphal West, Bishnupur, Thoubal amasung Kakchingda ngasi ayuk pung 5 dagi nungtil pung 5 phauba curfew komthokli. Manipurda hayang fire service week 2026 pangthoknaba sem saba loire. Nari Shakti Bandhan Sammelan hauzik ngihaki mamangda New Delhi da hokre amasung Vidhan Sabha Mikhal pangthokadaba Nongchu Bengal amadi Tamil Nadu da vote khombagi thabak kham thengna kalle. Manipur tampaki jilasing Imphal East, Imphal West, Bishnupur, Thoubal amasung Kakchingda ngasi ayuk pung 5 dagi nungtil pung 5 phauba curfew komthokli. Curfew komthokli ngai manungda khwairamban ima kaithel yauna Imphal gi manung amasung akoibada leiba kaithel singda miyamna kirik inana cherawagi kaithel kanari. Amoromda tampaki jila 5 asida mobile internet service da thamliba athingba adu makhatana ngarang nungtil pung 2 dagi numit nini sangdokre. Manipur Fire Service Department sinduna hayeng Imphal da leiba Manipur Fire Service Headquarters da Fire Service Week 2026 pangthoklagani thoram aduda Griha amasung Youth Affairs and Sports ki Mantri Govind Das Konthojam saruk yagani. Fire Service Department gi warol amana hai Martyrs Pillar da lei katpa last post khongba amasung leikidaba singi mafamda ikai khumnaba utuna minute ani tumina lepa district fire substation singda computer setting yan thokpa amadi fire fighting amasung rescue equipment sing utpana thoram adugi mapung oiba saktam oigani thoram aduda mana mathumju yan thokani. National Highway Contractor Imphal Jiribam Lambida Nomada Tangai Padana Sangba Potlam Sing Puba Gari Sama Tarangasi Ayuk Security gi akanba ngaksel haloinana Imphal tamna sanglakre. Aikoigi Jiribam Paumina Hai Gari Sing adugi manung de LPG puba gari kun petrol puba gari kun mari diesel gi nipunitoi cement puba gari nipal yauna tongan ba potlam sing puba gari kayasu yauri. Tripura Tribal Areas Autonomous District Council Mikhal gi bot thadanaba ngasi ayuk pung 3 tagi hokre nungthil pung 4 phauba thadanagani. Council asigi sit kuni panda polling station lisingama sani yangkhai tareta bot thadanari. Tripura gi State Election Commissioner Anorak Sen hai ningtamna chumna amasung santi oina mikhal pangthokpa ngamnaba tangai phadaba sexual thawrang punamak lokhatle voter singna akiba natraga ninghanaba leitana vote thadanaba makna appeal tawri mikhal asida punna voter lak mapan lising humpuni thoi henbana mirep sam humpudam degi mikhal gi marai bak lepkani satliba tha sigi tara tareta vote masing thigani. Handakta Vidhan Sabha Mikhal pangthokiba Assamda Siribumi Jilagi Manung Chanba North Karimganj Vidhan Sabha Kendagi polling station number Sani Kunthramapanda ngarang amuhana vote thadanakiba adu santi oiki. Assam Vidhan Sabha gi Sadaran Mikhal April kumapanda tangkak amakhakta Kendra Sama Kuntarumakta vote thadanakibani. Arunachal Pradesh ki Tawang Jilagi Manung Chanba Khrimu Khungangi Jarming Tengda Nimit ini chathagadaba Wodong Mento Rhododendron Festival of Arunachal ngarang dagi hokre. Makhal asigi ahanba festival asi Kendragi Mantri Kiren Rijiju amasung Mukhyamantri Pema Khanduna haudoki. Panbayai Arunachal Pradesh ki Tawang lamdam asida Rhododendron makhal humpu hena phangi. Masina April dagi May phauba si mapung phana laisa tamba matam oibana yengbada khwaidagi phajaba matam oi. Tabiriba pawasi Akasbani Imphal dagini. Nadi Shakti Bandhan Sammelan hauzik ngihaki mamangda New Delhi da hokre leibak asigi chakhot thorangda nupi sing hena saruk yahannaba wakhalonda jati thaki mifam asi pangthokpani. Mifam asida panchayat dagi sangsad phawbada lengak sasan amasung lam kayada nupi singi thawdangi matangda khanagani loinana warep lobagi thabakta nupi sing hena yahonnabagi maru oibadusu khanagani hogdokpagi thoramda wa ngangbada Pradhan Mantri Narendra Modi na hai. साथियों, देश की विकास यात्रा के इन अहम पड़ावों के बीच भारत 21वीं सदी के सबसे बड़े निर्णयों में से एक निर्णय लेने जा रहा है। मैं बहुत जिम्मेवारी के साथ कह रहा हूं कि 21वीं सदी के महत्वपूर्ण निर्णयों में से एक महत्वपूर्ण निर्णय ये है, ये निर्णय नारी शक्ति को समर्पित है, नारी शक्ति बंधन को समर्पित है. Mifam asida sarkar academia science sports entrepreneurship media social work kala sanskriti yauna tongan ba lamchingda sakanglaba nupi kaya saruk yari
English and Niputaret Powder, Bharatpu, Chakot Labaleba, Amo Henaba, Sangsilak Liba Kongjangda, Nupi Singi Todangi, Matang Su Kanagani. Akasbani Paumin High, legislative body singda Nupigi, Mihut Masing Yauba, Hangal Hanaba Pandamda, Inkumza, Lising Ani Kulumdegi, September, Sangsatna, Nari Sakti Bandhan, Avihan Pasto Kibani. Ek Asina, Lok Sabama Sung, Raizaki, Bidan Sabasingda, Apun Basitki, Saruk Topagi Ama, Nupi Singi Kaktuna, Tamnava Hairi. Nupi Singi sit Kakliba Asi, Tabok to Ontok Naba, Sangsatki Akanaba, Mipam Ama, Ta Asiki Taratok Tagi, Pangtokani. Parliamentary Affairs Mantri Kiren Jijuna Hairi, Bharat ki Nupi Singda Sakiba Wasak Matam Yetokuna, Tamnabagi, Rasniti, Uhenbe Yaroi, Nasi social media that Takat Pawarol Amada, Shiri, Rijijuna Hai. Nari Sakti Bandan, Abihan, Sanhanba Matam Oirapa Asida, Ninghanaba, Kaya Poknarakli, Amasung, Wahang Kayasu, Hangarakli. Mang Hai, Taurang Asigi Asumbasing Pongdok Laduna Amasung Kudakta Manglomda, Sangshinabagi Pirep Adu, Amung Hanna Paladuna, Mahakna, Congress ki Makok Tongba Lusingba Amasung, Raja Sabagi Birodi Lusingba Malik Arjun Kargeda, Aiba Zerol Ama Pikre. Nongchuk Bengal Bidhan Sabha Mikalgi, Bot Kombagi Tabak, Nakshilak Bagaloinana, BJP ki Makok Tongba Lusingba Amasung, Kendragi, Grihamantri Amitsa, Ngasi, Birbhum Amasung, Pasim, Bardamanda, Question Chenduna, Bot Kongadauri. Shri Sahana Hauzik Nuntil, Birbungi, Sentia the Leba, Pali Mangal Club Grounda, Miyangi Mitin Amada Wangangani, Mahana, Zila Asimaki, Keras Hol the Leba, Gosto Dangal Maidanda Su, Atopa Mitin Amada Wangangani, Madugi Tungda, Pasim, Bardamangi, Khandra Football Maidanda Su, Reli Amada Wangangani, Durgapurda Shri Sahana, Rocho Amadasu, Saruk Yagani. Amaronda Trinamool Congress ki Makok Amasung Raja ki Mukhyamantri Mamata Banerjee su ngasi Raja Sinba Thungbada Bot Kombagi Tongan Tongan ba Thorong Kayada Saruk Yagani Dol gi Paun Hai Birbhum Jila gi Surida ngasi Numit Nungba Mamangda Mikhal gi Rally amada Mahak Saruk Yagi Tungda Purba Bardaman gi Galsi da su Mikhal gi Rally amada Saruk Yagani Kumari Banerjee Ban Kurada Mahak ki Dol gi Mirepu Sawatpa Khongchat amada Yaugani Tamil Nadu da su Bot Kombagi Tabak Kamteng na Kale Raja Asida Tongan Tongan ba Rajniti Dol Singi Lusing Basingna Question Senduna Makoi Makoigi Mirep Singi Damag Ngamzabi Thaduna Bot Komli Rashtrapati Draupadi Murmu gi Gujarat amasung Maharashtra gi Numit Marini gi Khongchat ngasi dagi hauragani Srimati Murmuna ngasi Gujarat ta thungbaga Rajkot ta leiba AIMS gi ahanba convocation da saruk yagani hayeng Rashtrapati na Gandhinagar gi Lokbabanda Dr. B.R. Ambedkar gi Mapok Kumon ga mari lenana pangthokadaba Samajik Samarasta Mahotsab ta saruk yagani Tungda Rashtrapati na Gandhinagar gi Rashtriya Raksha University gi Mangasuba convocation da saruk yagani Imsa kaisa numitana Rashtrapati na AIMS Nagpur gi Anisuba convocation da saruk yagani Saknai Rebi Saisakpi Asa Bosli gi Aroiba Mathomangam ngasi nungtil pung marida Raja gi mapung phaba kai khumna bagalena Sibaji Park ta pangthok lagani mak masagi sahi marfudani toy surakpada ngarang Mumbai Hospital amada laikhitabani Punjab ki Amritsar da leiba Jallianwala Bagh ta Inkumza Samapan Taramapan gi ngasi gi nimit asida British ki makhutta laikhitabasing mafamda leibak asina ikai khumnaba utli Rashtrapati Draupadi Murmu nasu leibak ki damang thawai katkraba athobasing adogi mafamda ikai khumnaba utli aroibada maruiba pau amo Manipur Tampaki Jila Sing Imphal East Imphal West Bishnupur Thoubal amasung Kakchingda ngasi ayuk pung 5 dagi nungthil pung 5 phawba curfew komthokli Manipur da hayang fire service week lising ani kun taruk pangthoknaba sem saba loire Nari Sakti Bandhan Samelan Housing Ihaki Mamangda New Delhi da hokre amasung Bidhan Sabha Mikhal pangthokadaba Nongchup Bengal amadi Tamil Nadu da Bot Kombagi thaba khamthengna kalle pauloi jare